Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasi amuk lobirasi Moura Hingchabira manga suba tangka san phone thamnaraba matung wakhal amada manglaga leirambadagi notification bell lakpa aduda gyan tarai san mathanta phone adu yenglaga nokfet ka sutauri sum wakhal khalambadagi tauramba thabak adu loshindabida phamungda changdun hipthakre Somdasu Angela Sanga Wari Sanaraga Sangi Khonjal Tarubada Wakal amada tauraga leiri Angela gi wakalda Wow kaka gi voice tadi nupa da nupa mali hai masaktuna karam toramdeba kande hayeng yeng bahai bedani ne ado hayeng se gari purak loi jano thabak tore harabanina gari achobadi purakti mali sa hayeng se gari dress sige ibo amtabu khandok lukie Masi hairagi Angela phamungdagi kumtharaktuna upudagi firol singa do lakthoktuna khalli khanba yaba khallaba matungda lakthoktuna muk thamduna yengli karambana fagani haina khanjanari talaktuda maga khangnari banupa ado mukol toksilai Angela na Hello Kaidurige Kistodida nangi phone lak pangai ramine yam nuksibagi wani ne nuksidadiya yam nuksisani bungo hoine Ado hayeng unasira hayeng diyaroye kaigino hayeng aido ekoi chi hoida lao haire aduna chattaba yaroye o adudi hayeng se pharak tarani ne hoi ta do male pharak tardi kari upai le sauri ro saudida kaigi saudino ado ai hangchitagi training chatlani yam thuina adugine aina unase aido yam nungaiti aisu iche masangam da bagini chatuise o aduri kona unersi aida ado ai hek tholakpaga nangai khoida lerdi ni ko is asibu wani na mamai se kai jatra ai di kana di kai diba yare ai thamage tumninge ba hoi thamjaro Phone thamlaba matungda Angela tumbiruba hairunu mamanabi singi group chat ta message story hayeng ai tetna amta chaluki he kana ga chatuba nahan gi kaka duga ai di nokninge da kaka kaina MMW gi wari ma lebado aduma lakadore hoine kaka dadi karokano haidura adum phajabane du wari dusu hoi mane Angela ibema nang adumaina muk tawruni ko tawru he kaisu moina wari aikhoigina reality noigi wakhal phabido tarakanu ko verb to noun da jatkidore hayeng se pung kya da jatbe de na pung ama dwaida lawbala ona haikre adisu aikhoi thangal dagi pick up tawdini yum khangadro haujipu yum thibada kai waningai orige location thok thakra lori kaino Noi palem na chairoi ra haiba Aikhoi palem ne na thawai yaukre bema Noi palem se yam phaba jani na noi palem da ima oi ningkhre da Ngai ko do noi ka du kari thapak tauge Khang de dudi hayeng loina hangdorake ado khonjal du faudi phajei nupa ya male haiba Hoi chathok luro adudi maira pai bi meyam tungkhul talase good night Numit ado asumna haukre san Angela na koi bachat se hairakpa duda tawfam khangdana leiri ko na thangda lenda phone tawshili len su phone ado paire kai lere bondho bye koi bachalu sari hare kainu chatro dana dude as nanga chatse hai kainu panu sibo ai kamai ni yaudino icha lere kansida thok dono horen pung kya da chatse aino Punga mada lawbala ogari adu sumiyumdagi is naire kaino dude chalo thabakada suti lawtho ai horen pung 13 adai lake dress khanba hoi ado nang lakti law ko hoi ado nang boboda hayudana chalo kamai haidino sono sidi hoi se ai sutham lagi farm dale kona taroke hoi san masada charang khoirang nei leita phum khanglakti hana nupi amata koiraktabana karamna wari saruni haibisu khangde chakhumda jangsilaktuna chair de chingthokna famlaga leiri
ꯕꯣꯕꯣꯁꯨ ꯃꯌꯥꯝꯕ ꯂꯥꯛꯄ ꯑꯗꯨꯗ ꯆꯥꯗꯣ ꯍꯩꯔꯒ ꯄꯤꯔꯛꯏ꯫ ꯁꯥꯟꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯕꯣꯕꯣ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯇꯥꯃꯣ ꯀꯔꯤ ꯇꯧꯔꯒꯦ? ꯁꯥꯟ ꯕꯣꯕꯣꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ, ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯔꯒ ꯂꯩ꯫ ꯕꯣꯕꯣꯅ ꯃꯁꯥ ꯅꯣꯝꯂꯛꯏ꯫ ꯇꯥꯃꯣ꯫ ꯁꯥꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯥꯎ ꯀꯔꯤ ꯇꯧꯔꯒꯦ? ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯩꯁꯨ ꯇꯧꯗꯕ ꯌꯥꯔꯣꯏꯗ, ꯊꯨꯅ ꯍꯥꯏꯔꯣ꯫ ꯏꯀꯥꯏꯒꯅꯣ ꯇꯥꯃꯣ, ꯊꯨꯅ ꯍꯥꯏꯔꯣ꯫ ꯇꯥꯃꯣꯁꯦ ꯉꯁꯤꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯕ꯫ ꯁꯥꯟ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯜꯂꯗꯨꯅ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯛꯄ ꯅꯨꯄꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯕꯥꯁ, ꯑꯗꯨꯅꯤꯗꯅ ꯇꯥꯃꯣ, ꯃꯈꯥꯗꯤ? ꯉꯁꯤ ꯎꯅꯁꯦ ꯍꯥꯏꯔꯛꯏ꯫ ꯁꯦꯁ, ꯎꯅꯔꯣ ꯀꯩꯅꯣ ꯑꯗꯨꯗꯤ꯫ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩꯒꯤ ꯒꯥꯔꯤꯁꯨ ꯄꯨꯈꯣ꯫ ꯑꯩꯒꯤ ꯒꯥꯔꯤꯁꯤꯅ ꯈꯔ ꯍꯟꯕꯅꯤ, ꯇꯥꯃꯣꯒꯤꯁꯦ ꯈꯔ ꯃꯜꯂꯤ꯫ ꯌꯥꯅꯤꯗ, ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯄꯨꯒꯦ꯫ ꯌꯥꯔꯣꯏꯌꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯇꯝ ꯑꯃ ꯑꯣꯏꯔꯦ, ꯇꯥꯃꯣ ꯍꯣꯏꯒꯤ ꯃꯇꯝꯒꯤꯗꯣ ꯆꯠꯅꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃ ꯅꯍꯥꯟ ꯂꯩꯔꯛꯄꯅꯤ, ꯑꯗꯨ ꯇꯥꯃꯣꯅ ꯍꯣꯔꯦꯟ ꯆꯠꯄꯗ ꯁꯪꯒꯥꯔꯣ꯫ ꯌꯥꯔꯅꯤꯗ꯫ ꯌꯥꯔꯣꯏ ꯃꯤ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤ, ꯃꯇꯨꯡꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯅꯤ꯫ ꯌꯥꯝ ꯈꯪꯂꯦꯍꯦ ꯑꯉꯥꯡ ꯅꯪ, ꯀꯥꯏꯅꯤꯍꯦ꯫ ꯇꯥꯃꯣ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯄꯨꯔꯣ, ꯑꯩ ꯇꯥꯃꯣꯒꯤꯁꯤ ꯄꯨꯔꯒꯦꯀꯣ꯫ ꯕꯣꯕꯣ ꯉꯥꯡꯗꯅ ꯆꯥꯛꯁꯨ ꯊꯥꯡꯒꯠꯂꯤ, ꯏꯟꯁꯥꯡꯒ ꯊꯥꯡꯒ ꯂꯩꯔꯤꯗꯨ ꯄꯤꯁꯤꯜꯂꯛꯏ꯫ ꯇꯥꯃꯣ ꯃꯪꯕꯅ ꯀꯥꯟꯅꯔꯔꯣꯏ, ꯁꯦ ꯏꯟꯁꯥꯡꯁꯦ ꯁꯦꯝꯖꯤꯜꯂꯛꯑꯣ, ꯊꯨꯅ ꯊꯣꯡꯂꯒꯦ, ꯑꯩ ꯊꯕꯛ ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯂꯧꯔꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯤ꯫ ꯀꯔꯤꯕ? ꯕꯣꯕꯣꯁꯨ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯅ ꯃꯔꯩ ꯇꯠꯂꯤ ꯇꯧꯔꯒ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯁꯥꯟ ꯏꯟꯁꯥꯡ ꯁꯦꯝꯅ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯣ? ꯀꯣꯏꯗꯦ ꯑꯗꯨꯅꯤ꯫ ꯌꯥꯔꯦ ꯇꯥꯃꯣ, ꯏꯟꯁꯥꯡꯗꯨ ꯊꯨꯅ ꯁꯦꯝꯖꯤꯜꯂꯛꯑꯣ꯫ ꯁꯥꯟ ꯏꯟꯁꯥꯡ ꯁꯦꯝꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯀꯔꯤꯅꯣ ꯌꯦꯡꯂꯤ꯫ ꯁꯣꯝꯗꯅ ꯑꯦꯟꯖꯦꯂꯥ ꯊꯦꯡꯅ ꯇꯨꯝꯂꯕꯅꯤꯅ ꯄꯨꯡ 9 ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯑꯕꯣꯏꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯇꯟꯗꯅ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯔꯤ꯫ ꯉꯁꯤꯗꯤ ꯇꯣꯝꯕꯤꯆꯥꯁꯨ ꯑꯌꯨꯛꯇ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯉꯟꯇꯥꯅ ꯍꯜꯂꯛꯏ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯜꯂꯛꯏꯗꯅ? ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ, ꯈꯣꯏꯗꯧꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯍꯣꯏꯅꯦ, ꯋꯥꯊꯤ ꯉꯥꯡꯅꯔꯒ ꯃꯤ ꯈꯟꯅꯔꯒ ꯍꯜꯂꯛꯏꯕꯅꯤꯅꯦ, ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯗꯣ ꯄꯂꯦꯝ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯕꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯆꯥ ꯁꯥꯎꯅ ꯐꯝꯂꯒ ꯂꯩꯍꯧꯔꯤ꯫ ꯀ꯭ꯋꯥ ꯑꯗꯨꯁꯨ ꯆꯞ ꯁꯥꯏꯔꯤ꯫ ꯑꯦꯟꯖꯦꯂꯥꯁꯨ ꯃꯁꯝ ꯏꯐꯥ ꯐꯥꯈꯩ ꯍꯛꯀꯥꯝ ꯋꯥ ꯆꯜꯂꯒ ꯍꯧꯒꯠꯂꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯔꯤꯅꯣ ꯏꯃꯥ, ꯅꯣꯡꯉꯥꯟꯕꯒ ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯤꯗꯨꯅ? ꯅꯪ ꯍꯧꯒꯠꯂꯕ꯭ꯔꯥ? ꯍꯣꯏ꯫ ꯅꯆꯤꯟ ꯅꯌꯥꯒꯗꯤ ꯁꯦꯡꯂꯕꯣ? ꯁꯦꯡꯂꯦ꯫ ꯑꯗꯨ ꯏꯃꯥ, ꯀꯔꯤꯅꯣꯕ ꯏꯁꯧ ꯇꯧꯔ ꯂꯥꯎꯔꯤꯗꯨꯕꯨ? ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯁꯈꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯈꯟꯅꯕ ꯍꯧꯔꯛꯄ, ꯑꯗꯨꯒꯤꯅꯤ꯫ ꯀꯔꯤ ꯍꯥꯏꯔꯛꯏꯕ? ꯍꯣ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯦ, ꯅꯨꯄꯤꯅ ꯉꯝꯅ ꯄꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤꯕ, ꯑꯗꯨꯗ ꯑꯩꯁꯨꯅꯦ ꯇꯞ ꯇꯥꯏꯅ ꯍꯦꯛ ꯈꯟꯅꯔꯝꯂꯕꯅꯤ꯫ ꯃꯣꯏꯗꯤ ꯍꯧꯅ ꯂꯣꯟꯆꯠ ꯀꯌꯥꯝ ꯈꯪꯂꯗꯅ, ꯑꯩꯈꯣꯏꯅ ꯈꯔ ꯃꯣꯏꯗꯒꯤ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯆꯥꯛꯇꯅ ꯇꯧꯔꯤꯅꯤ꯫ ꯏꯃꯥ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯑꯗꯨ ꯏꯕꯦꯝꯃ, ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯎꯅꯅꯤ ꯍꯥꯏꯗꯨꯕꯨ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ? ꯉꯔꯥꯡꯉꯩꯅꯗꯤ ꯄꯨꯡ 1ꯗ ꯎꯅꯁꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯏꯃꯥꯁꯨ ꯅꯨꯄꯥꯗꯣ ꯂꯣꯟꯅ ꯌꯦꯡꯍꯧꯒꯦ ꯃꯁꯛꯇꯣ꯫ ꯍꯣꯏ ꯏꯃꯥ, ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯗ ꯌꯦꯡꯉꯨ꯫ ꯌꯦꯡꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯥꯕ ꯉꯝꯂꯕꯗꯤ ꯏꯃꯥꯅ ꯈꯜꯂꯤꯕꯁꯤ ꯊꯨꯡꯂꯦ꯫ ꯃꯥ, ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯜꯂꯤꯕꯅꯤ꯫ ꯐꯔꯦꯁꯦ, ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯍꯧꯖꯤꯛꯇꯒꯤ ꯀꯦꯔꯒ ꯂꯩꯔꯣ, ꯍꯣꯔꯦꯟ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯆꯣꯞꯄ ꯌꯥꯗꯦ꯫ ꯑꯗꯨ ꯏꯃꯥ, ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯂꯨꯄꯥ 1,000 ꯑꯝꯇ ꯄꯤꯌꯨꯀꯣ꯫ ꯄꯤꯒꯦ, ꯅꯣꯏ ꯕꯕꯥꯁꯨ ꯍꯜꯂꯛꯑꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯇꯟ ꯂꯩꯔꯨꯈꯤꯒꯦ꯫ ꯏꯃꯥꯗꯤ ꯇꯟ ꯆꯥꯔꯕꯣ? ꯑꯩꯗꯤ ꯆꯥꯔꯛꯑꯦ꯫ ꯍꯣꯇꯦꯜꯗ ꯅꯪ ꯂꯩꯔꯒ ꯆꯥꯔꯨꯔꯣ, ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦ꯫ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯁꯤ꯫ ꯉꯔꯥꯡ ꯅꯕꯨꯡꯅ ꯉꯥ ꯀꯧꯇꯥ ꯂꯩꯔꯛꯄ ꯃꯥꯜꯂꯤ, ꯑꯗꯨ ꯊꯣꯡꯂꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯦꯟꯖꯦꯂꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯇꯟ ꯂꯩꯕ ꯆꯠꯈꯤ꯫ ꯇꯣꯝꯕꯤꯆꯥꯁꯨ ꯉꯔꯥꯡ ꯑꯕꯣꯏꯅ ꯂꯩꯔꯛꯄ ꯉꯥ ꯀꯧꯇꯥꯗ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯉꯥ ꯀꯧꯇꯥꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯉꯔꯥꯡꯇ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯉꯥ ꯀꯧꯇꯥ ꯑꯃ ꯂꯩꯍꯧꯕꯗꯨꯕꯣ? ꯉꯥ ꯀꯧꯇꯥꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯀꯔꯝꯅꯁꯨ ꯂꯩꯅꯤ, ꯑꯕꯣꯏꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯊꯣꯡꯂꯒ ꯆꯥꯈ꯭ꯔꯕꯅꯤ꯫ ꯉꯥ ꯀꯧꯇꯥ ꯍꯥꯞꯂꯛꯄ ꯀꯦꯟꯗꯨ ꯗꯁꯕꯤꯟꯗ ꯌꯥꯎꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯣꯝꯕꯤꯆꯥ ꯁꯥꯎꯅ, "ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯅꯣ ꯍꯥꯏꯕ! ꯉꯥ ꯀꯧꯇꯥꯁꯦ ꯃꯊꯟꯇ ꯊꯣꯡꯂꯒ ꯆꯥꯔꯤꯅꯦꯕ,
ꯑꯩꯅ ꯉꯁꯤ ꯊꯣꯡꯒꯦꯅ ꯇꯧꯔꯒ ꯐꯩ ꯐꯩ ꯃꯥꯅ ꯁꯤ ꯊꯣꯡꯂꯒ ꯑꯩꯅ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯌꯦꯟꯗꯨꯝ ꯂꯩꯔꯒ ꯊꯣꯡꯂꯒ ꯆꯥꯒꯦꯗ ꯍꯦ ꯇꯣꯝꯕꯤꯆꯥ ꯃꯄꯨꯔꯣꯏꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯌꯦꯟ KG 1 ꯂꯩꯔꯣ ꯍꯥꯏꯈ꯭ꯔꯦ ꯖꯤꯇꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯕꯅꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯩꯔꯒ ꯄꯨꯔꯛꯏ ꯑꯦꯟꯖꯦꯂꯥꯁꯨ ꯇꯟ ꯂꯩꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯄꯥꯅ ꯌꯦꯟ ꯂꯩꯔꯒ ꯂꯥꯛꯄ ꯑꯗꯨ ꯊꯦꯡꯅꯔꯦ ꯕꯥ ꯀꯔꯤꯅꯣ ꯑꯗꯨꯕꯣ ꯌꯦꯟ ꯑꯁꯦꯝꯕꯅꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯉꯥ ꯀꯧꯇꯥ ꯊꯣꯡꯅꯤꯅ ꯇꯧꯍꯧꯔꯒ ꯕꯕꯥꯅ ꯁꯤ ꯄꯨꯁꯤꯜꯂꯗꯤ ꯏꯃꯥꯅ ꯂꯥꯟ ꯇꯧꯖꯅꯤ ꯅꯃꯥꯅ ꯂꯩꯔꯣ ꯍꯥꯏꯔꯛꯂꯤꯅꯤꯅꯦ ꯉꯥ ꯀꯧꯇꯥꯗꯤ ꯈꯪꯗꯦꯕꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯏ ꯖꯤꯇꯦꯟꯁꯨ ꯌꯦꯟ ꯑꯁꯦꯝꯕ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯏ ꯌꯦꯟꯁꯤꯕꯨ KGꯗ 180 ꯌꯧꯔꯒ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤꯅꯦ ꯌꯧꯔꯕꯅꯦ ꯌꯦꯟꯗ ꯅꯠꯇꯦ ꯄꯣꯠ ꯂꯣꯏꯅꯃꯛ ꯃꯃꯟꯅ ꯋꯥꯇꯣꯟ ꯌꯧꯔꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯦꯟꯖꯦꯂꯥꯁꯨ ꯇꯟ ꯆꯥꯔꯒ ꯈꯨꯝꯂꯛꯏ ꯃꯥ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯉꯥ ꯀꯧꯇꯥ ꯊꯣꯡꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯉꯥ ꯀꯧꯇꯥꯗꯣ ꯅꯕꯨꯡꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯍꯥꯎꯕꯁꯦ ꯆꯥꯗꯅꯗꯤ ꯇꯣꯛꯂꯔꯣꯏꯅ ꯍꯦꯛꯇ ꯌꯦꯟ ꯂꯩꯍꯜꯂꯤꯕꯁꯤꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯃꯕꯨꯛꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯂꯨ ꯃꯦꯠꯂꯒ ꯆꯥꯔꯒ ꯆꯠꯈꯤꯒꯦꯗꯤ ꯂꯩꯇꯅ ꯑꯍꯥꯎꯕꯁꯨ ꯄꯥꯝꯃꯤꯁꯤꯕꯨ ꯃꯁꯤꯅꯤ ꯃꯕꯨꯛ ꯐꯠꯇꯕ ꯍꯥꯏꯔꯤꯁꯦ ꯃꯥꯟꯅꯔꯨꯅꯨ ꯅꯕꯨꯡꯁꯦ ꯃꯤꯗꯥ ꯑꯃ ꯇꯧꯕꯅꯤ ꯍꯣꯏ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯀꯥꯟꯅꯗꯦꯃ ꯆꯥꯛꯇꯣ ꯊꯨꯅ ꯂꯣꯏꯔꯣ ꯑꯩ ꯆꯠꯅꯕ ꯑꯝꯇ ꯀꯦꯔꯨꯈꯤꯒꯦ ꯁꯣꯝꯗꯅ ꯕꯣꯕꯣ ꯐꯤꯔꯣꯜ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯕꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯨꯔꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯁꯥꯟꯅ ꯈꯥꯝꯕꯒ ꯅꯪꯍꯧꯗꯦ ꯁꯥꯟꯗꯤ ꯌꯨꯝ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩꯗ ꯑꯦꯟꯖꯦꯂꯥ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯍꯜꯂꯣ ꯗꯗꯥ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯂꯩꯔꯤꯌꯦ ꯗꯥ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯇꯣꯏꯅꯣ ꯅꯪꯕꯨ ꯄꯨꯡ 1ꯗ ꯂꯥꯛꯑꯣ ꯍꯥꯏꯗꯣꯏꯅꯦ ꯄꯨꯡ 1 ꯇꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯔ ꯉꯟꯅ ꯂꯥꯛꯑꯁꯨ ꯌꯥꯏꯌꯦ ꯑꯩꯗꯤ ꯂꯣꯏꯁꯤꯟꯕ ꯍꯧꯔꯗꯣꯏꯅꯦ ꯆꯥꯛ ꯇꯣꯛꯄꯒ ꯑꯗꯣ ꯊꯕꯛꯀ ꯆꯠꯇ꯭ꯔꯕꯣ ꯉꯁꯤꯗꯤ ꯆꯠꯇ꯭ꯔꯦ ꯀꯩꯒꯤ ꯆꯠꯇ꯭ꯔꯤꯕ ꯍꯣꯔꯦꯟ ꯑꯩꯁꯦ ꯑꯣꯐꯤꯁꯇ ꯌꯧꯈ꯭ꯔꯗꯤ ꯊꯕꯛ ꯃꯌꯥꯝꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯑꯗꯨꯅꯅꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯀꯔꯤꯕꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯔꯝꯒꯤ ꯗꯗꯥꯅ ꯊꯕꯛ ꯆꯠꯇꯕꯁꯦ ꯑꯣ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯔꯣ ꯁꯨꯝ ꯂꯩꯔꯝꯃꯤꯅꯦ ꯗꯗꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯀꯅꯥꯅ ꯊꯣꯡꯂꯤꯅꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅ ꯊꯣꯡꯂꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗ ꯂꯥꯛꯎꯀꯣ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯦ ꯍꯣꯏ ꯁꯥꯟ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯂꯦꯟ ꯃꯌꯥ ꯍꯤꯒꯠꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯥꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤꯅꯤ ꯁꯣꯅꯣꯁꯤꯗꯤ ꯁꯥꯟ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯗꯣ ꯑꯩ ꯊꯝꯂꯒꯦ ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯄꯗ ꯍꯥꯏꯔꯛꯂꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏꯗ ꯃꯁꯤ ꯍꯥꯏꯔꯒ ꯑꯦꯟꯖꯦꯂꯥꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯐꯣꯟ ꯍꯦꯛ ꯊꯝꯕꯒ ꯂꯦꯟꯅ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯏꯇꯩꯃ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯔꯕ ꯑꯁ ꯆꯠꯊꯣꯛꯏ ꯍꯩꯅꯗꯦ ꯑꯗꯨ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕꯣ ꯆꯥꯖꯔꯛꯂꯦ ꯑꯩꯈꯣꯏ ꯋꯥꯏꯐꯅ ꯊꯣꯡꯂꯒ ꯄꯤꯖꯔꯛꯏ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯩꯔꯣ ꯆꯥꯛ ꯑꯝꯇ ꯆꯥꯕ ꯌꯥꯗꯦꯗ ꯈꯔꯕꯨꯗꯤ ꯆꯥꯔꯦ ꯀꯔꯤꯒꯤ ꯈꯪꯗꯦ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯎꯅꯅꯤ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯇꯅ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯤꯔꯕ ꯑꯗꯨꯏ ꯅꯠꯇꯦ ꯑꯗꯨꯏ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯌꯥꯔꯦꯕꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤ ꯑꯩꯉꯣꯟꯗ ꯋꯥꯒ ꯂꯣꯠꯇꯅ ꯅꯪ ꯑꯩꯁꯦ ꯐꯤ ꯊꯣꯡꯗꯅ ꯁꯥꯟꯅꯔꯤ ꯃꯇꯝꯗꯨꯗꯒꯤ ꯇꯤꯟꯅ ꯂꯣꯏꯅꯔꯛꯑꯕꯅꯤꯀꯣ ꯍꯣꯏꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯁꯤ ꯊꯣꯛꯇꯅꯕ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯍꯧ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒ ꯅꯪꯒ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕ ꯍꯩ ꯉꯥꯎꯔꯛꯀꯅꯣ ꯑꯩꯒ ꯅꯪꯒ ꯀꯃꯥꯏꯅ ꯅꯨꯄꯤ ꯎꯅ ꯆꯠꯇꯣꯏꯅꯣ ꯑꯩꯁꯦ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯕꯅꯦ ꯈꯪꯂꯕ꯭ꯔꯥ ꯏꯄꯥ ꯏꯆꯥ ꯍꯧꯅꯔꯒ ꯀꯣꯏꯕ ꯆꯠꯄ ꯌꯥꯔꯕ ꯏꯃꯧ ꯊꯤꯕ ꯌꯥꯔꯀꯥꯟꯗ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯗꯤꯅꯦ ꯑꯩꯁꯦ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯠꯇꯅ ꯅꯪꯁꯦ ꯅꯣꯏ ꯅꯨꯄꯤ ꯀꯤꯗꯤ ꯀꯤꯕꯣꯏꯔꯦ ꯏꯕꯨꯡꯉꯣ ꯃꯄꯥꯟ ꯊꯣꯡꯗ ꯑꯩꯅ ꯉꯝꯖꯕ ꯁꯥꯕꯒꯤ ꯋꯥꯅꯤ ꯃꯅꯨꯡꯗꯗꯤ ꯃꯥꯅ ꯉꯝꯂꯤꯅꯤ ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯑꯗꯨꯝ ꯈꯪꯂꯛꯈꯤꯅꯤꯗ ꯌꯥꯝ ꯋꯥꯠꯂꯤ ꯄꯔꯥ ꯐꯥꯗꯧꯕ ꯑꯗꯣ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ ꯄꯨꯡꯁꯦ 12:30 ꯍꯥꯏꯔꯛꯏ ꯂꯦꯟ ꯘꯔꯤꯗꯨ ꯌꯦꯡꯂꯒ ꯑꯗꯨꯗꯤ ꯇꯥꯗꯣꯔꯤ ꯀꯩꯅꯣ ꯄꯨꯡ 11:30 ꯇꯥꯔꯛꯑꯦ ꯂꯥꯛꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯀꯔꯤ ꯐꯤꯔꯣꯜ ꯁꯦꯠꯀꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯈꯪꯗꯦꯗ ꯍꯩ ꯈꯪꯗꯕꯒ ꯌꯥꯔꯣꯏꯅꯦ ꯁꯣꯅꯣꯁꯤꯗꯤ
Lena Sangi upudo hangladuna kay firol yawgi yengdi. Lena firon khali San na famlaga layri. Oi, ariba, si selo. Yakmandro. Sky blue se yakdiba, yakti ko kaiso. Lena muk phamungda layriba furito urei. Sina kanagi furino. Khoi nawgini. Masu ngasi date lay haiba khangbro. Aina haibani. Aduda mana magi furit se litlona piramini. Ai gari to fawda mana pukre. Magi gari se puuna hairami. Yare salo, bathroom changlaga loshilo. Iruzaraga fazan tholo. Sansu Lena haibagi matung inna bathroom da changduna luzakhre. Aduga loiraga tholaktuna firon loshili. San masakti fazabanina lilakpa furit selakpa khongraw singado loina pakjei. Kara chahi yamjai haibagi wani kethorakpadadi chahi kuntragi makhagi mi mali. Lena manam nushiba perfume ga chairatuna masamgado style amada sembiri. Len As Akhoi tawse thaina gi tawda male tawrishidi. Thaina akhoi nupigi mamanabi singduna ngaunabada ningsinglaida. Yare aduda nangna aina fazaba henkrena chakpado. Chakpi dibo yare se pungse parota silakle chatnaba tawrase. Paisa nuksagadi yawre ko. Yawre. Lensu pocket tagi lupa listing ani pirei. Si specialo. Kaigi paisa no sibo. Thaina ina henbi una bachatlam daida nangna nupade sel yawdri nungaitena nangna ingonda lupa listing mga pirakpada. Adumaina isu nangonda piriba. Ado gari ki sogadi pairaba. Paire. Lena Sanbu wispiri aduga moi ani amuk hak tawnei. Nupi ahanbu una bachatpase khardi pakhatpani. Ado kaisu khanjaluno phajana dum chaluko. Sansu manang nupagi gari ado thauraduna chatkre. Angela su keba loiraduna famlaga ngairi. Kainu sianu basibo aina pung baro makai haikraga pung ama tadura sibok to laktrasibo. Murum solaga leiringaida San phone tokshilai. San phone torakpadura paikhatuna mayum takli. Angela su geta ngairaga lei. San lakpada Angela di San gi fazaba masak aduda Angela tapna. Wow, kakawirasu masakti phazine. Aduga kaiginu mana gari machada laklisna. San siyok silakle Angela su haifet pairaga leiri. San su haifet ikai aduirasu San na tapna. Laodana chalase. Hoi mai amata haidana Angela San gari maningna tongnaga chatkre. Tombi chasu geta San bulumlaga yenglibani. Wow, aigi yanu pawi dise masakti phazari he.